ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯥ ꯑꯁꯤꯒꯤ 8ꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯅꯨꯃꯤꯠ 10ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ Manipurda hojik oiriba tangdu leitadaba fibam asigi matangda hanagi Chief Minister Nongthamun Biren amasung Rajya Sabha gi member Ningthau Sanajau Sembana Union Home Minister Amit Shah gi unitna wari sanakhrei. Hojik oiriba fibam asigi Manipur mache tadan kairaga namthanaba hotnabagi achouba saroi lamgi manukchanba lalongamni haina hanagi UNLF ke chairman Ningthemcha Sanayai Mana phongdarakti. Amadi suspension of operation sugi ground rule sing sendokpa yauna toan bahiram kayagi matangda Union Ministry of Home Affairs ke official singa su chatanariba kukizola mulut singa wari sanakhrei.